Tamenglong District ki Tousem Sub-Division ki manung channa leiriba Kaimai Village ta Leingakna Mityeng Changba Watpagi Mami Chaona Tari. Thaknanaba Eshing amadi Government School ki oiriba fivam asida leingakki mari leinaba loishangna Mityeng changhanningbagi apamba leihouri. National Highway number 38 Jiri dagi Imphal tamna lakpagi lambida leiriba Tamenglong District ki Tousem Sub-Division ki Kaimai Village asi yumnak chamaga nifurom Naga amadi Kuki community anina yamna nungsi sanana khundariba ariba khul amani. Khul asi chingi mafam oibana amadi mari leinaba authority ki meeting watpana hiram kayada ngasi fauba sothaduna leiri. Loinana nongju thada nong tabana isingi awaba kayadi leite adubu ningtham thagi matamda isingi achauba awaba kaya mayok naduna lakli. Ising phangdaba asina maram oiraga chingdagi pipe amadi wa kaya samduna khul tamna ising puraknabagi pambai ama oina ngasi fauba sijana hori. Amasong khun asida leiriba government ki primary school asida su oza leitabara khulgi mahiroi kayadi lairik tamba fangdana leihouri. Ikoi khun se jumla chamaga nifuram leibni asida koi gidma khwai digi wa base ising problem sini ising se November digi April fall se ising se koi yamna wadna leibni koi gi primary school se lei adu school da angang su yam lei adu oza se hujik fall se koi gidma tharaktre adu digi ekoi angang sing se kram hai semgani sarkar na asi semhan biu hai se hai bani